ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯊꯥꯔꯛꯂꯤꯕ ꯁꯤꯒꯤ ꯃꯍꯨꯠ ꯃꯔꯤꯟ ꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯆꯔꯛꯂꯦ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯤꯡ ꯁꯤꯟꯊꯣꯏꯕꯤ ꯀꯧꯏ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤ ꯄꯣꯛꯆꯩ ꯅꯨꯄꯤ ꯑꯍꯨꯝ ꯏꯇꯣꯟ ꯇꯣꯟꯕꯗ ꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤ ꯌꯥꯝꯅ ꯋꯥꯕꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ ꯏꯃꯥꯗꯤ ꯑꯣꯖꯥꯅꯤ ꯄꯥꯕꯨꯡꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤꯗ ꯅꯨꯄꯥꯁꯤ ꯏꯄ꯭ꯋꯥꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯀꯀꯥ ꯃꯆꯥ ꯅꯨꯄꯥ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤꯉꯩꯗ ꯊꯤꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯌꯥꯝꯅ ꯃꯇꯣꯏꯅ ꯇꯧ ꯐꯖꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯉꯥꯡꯗ ꯉꯥꯡꯕꯕꯨ ꯐꯅꯕ ꯉꯥꯡꯕ ꯆꯩꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯅ ꯐꯅ ꯑꯗꯨꯃꯛ ꯈꯟꯇꯣꯛꯂꯒ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯒꯦꯠꯇ ꯄꯥꯕꯨꯡꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯍꯩ ꯂꯩ ꯀꯕꯣꯛ ꯂꯥꯃꯗ ꯊꯝꯂꯝꯃꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯣꯏꯕꯅ ꯄꯥꯕꯨꯡꯅ ꯎꯔꯨꯗꯕꯗꯒꯤ ꯃꯈꯣꯡꯅ ꯅꯦꯠꯁꯤꯟꯈꯤ ꯑꯗꯨꯕꯨ ꯂꯥꯏ ꯊꯥꯖꯗꯕ ꯅꯤꯄꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯄꯣꯠꯂꯝꯁꯤꯡꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯇꯨꯔꯦꯜꯗ ꯂꯪꯊꯈꯤꯔꯝꯃꯤ ꯄꯥꯕꯨꯡꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕꯅ ꯑꯩꯈꯣꯏꯗꯁꯨ ꯏꯃꯥꯗꯁꯨ ꯅꯣꯡꯃꯗ ꯀꯔꯤꯃꯇ ꯍꯥꯏꯗꯣꯔꯛꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯅꯥꯕ ꯍꯧꯔꯛꯈꯤ ꯗꯣꯛꯇꯔꯗ ꯌꯦꯡꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯈꯤꯗꯦ ꯀꯨꯏꯅ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯔꯛꯄꯅ ꯀꯨꯝ ꯄꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯒꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤꯅ ꯕꯨꯕꯣꯛ ꯍꯣꯏꯅ ꯂꯥꯏ ꯇꯤꯟ ꯑꯃꯨꯛ ꯈꯣꯏꯔꯝꯁꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏ ꯕꯨꯕꯣꯛ ꯍꯣꯏꯔꯣꯝꯗꯒꯤ ꯂꯥꯏꯃꯤꯠ ꯎꯕ ꯉꯝꯕ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯇꯝꯗꯨꯗ ꯍꯪꯈꯤ ꯑꯃꯥꯏꯕꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯡꯒꯥꯜꯗ ꯍꯩ ꯂꯩ ꯀꯠꯂꯝꯕ ꯑꯃꯗ ꯈꯨꯠꯅ ꯈꯣꯡꯅ ꯊꯦꯡꯂꯨꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯏꯉꯛ ꯉꯛꯅꯈꯤ ꯄꯥꯕꯨꯡꯅ ꯈꯨꯝꯃꯛꯏ ꯑꯩꯅ ꯑꯉꯟꯕ ꯑꯌꯨꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗ ꯊꯣꯡꯒꯥꯜ ꯒꯦꯠꯁꯦ ꯍꯥꯡꯇꯣꯛꯂꯨꯕꯗ ꯂꯩꯔꯝꯃꯤ ꯑꯩꯅ ꯋꯥꯈꯜ ꯑꯣꯏꯍꯧꯔꯨꯗꯕꯅ ꯈꯣꯡꯅ ꯄꯣꯠꯂꯝ ꯈꯔ ꯅꯦꯠꯂꯨꯔꯤ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯌꯦꯡꯂꯨꯕꯗ ꯍꯩ ꯂꯩ ꯀꯕꯣꯛ ꯑꯣꯏꯔꯝꯃꯤ ꯈꯨꯟꯀꯠꯂꯦ ꯍꯥꯏꯔꯒ ꯇꯨꯔꯦꯜꯗ ꯂꯪꯊꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯑꯗꯨꯗꯒꯤ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯦꯠꯂꯨꯕꯗ ꯅꯨꯃꯤꯠꯇꯨꯒꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯍꯛꯆꯥꯡꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦꯅꯦ ꯄꯣꯠꯂꯝ ꯆꯩꯔꯝꯗꯨꯅ ꯅꯊꯋꯥꯏꯗꯣ ꯈꯣꯡꯌꯥꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯈ꯭ꯔꯒꯨꯝꯕꯅꯤ ꯃꯥꯏꯕꯗꯨꯅꯁꯨ ꯏꯃꯥꯗ ꯂꯣꯠꯅ ꯇꯨꯃꯤꯟꯅ ꯄꯥꯕꯨꯡ ꯇꯥꯍꯟꯗꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯨꯕ ꯄꯣꯠꯂꯝ ꯑꯗꯣ ꯂꯩꯔꯝꯂꯕꯗꯤ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯃꯍꯨꯠ ꯃꯔꯤꯟ ꯁꯤꯟꯕ ꯌꯥꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯔꯕ ꯑꯣꯏꯕꯅꯤꯅ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯤꯖꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤ ꯑꯁꯨꯝꯅ ꯑꯋꯥꯕꯁꯦ ꯇꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯅ ꯀꯞꯈꯤ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯄꯥꯕꯨꯡꯅ ꯅꯥꯔꯛꯄꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯥꯕꯨꯡꯅ ꯀꯨꯏꯅ ꯐꯝꯁꯦꯟꯅꯔꯛꯄꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯩꯒꯤ ꯏꯆꯦ ꯌꯥꯏꯃꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯙꯨꯞ ꯀꯠꯂꯝꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯧꯕ ꯃꯇꯝꯗ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇꯦ ꯈꯨꯝꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯅꯈꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯃꯗꯨꯗꯒꯤ ꯃꯃꯩꯊꯪꯗ ꯏꯆꯦ ꯌꯥꯏꯃꯗꯣ ꯆꯥꯛꯈꯨꯝꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯐꯝꯂꯒ ꯃꯈꯨꯠꯇ ꯊꯥꯡꯅ ꯃꯇꯣꯝꯇ ꯂꯦꯡꯁꯤꯟꯖꯒꯗꯕꯒꯤ ꯏ ꯊꯣꯛꯍꯟꯒꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯈꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯖꯗꯦ ꯃꯁꯥꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯪꯖꯗꯕꯒꯨꯝ ꯂꯩꯕ ꯊꯦꯡꯅꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯈꯨꯠ ꯐꯥꯔꯒ ꯃꯥꯕꯨ ꯆꯥꯛꯈꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯆꯦꯅ ꯈꯨꯝꯃꯛꯏ ꯑꯩꯅ ꯙꯨꯞ ꯀꯠꯂꯒ ꯂꯩꯔꯤꯉꯩꯗ ꯑꯃꯨꯕ ꯑꯋꯥꯡꯕ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯃꯨꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯀꯨꯏꯅ ꯅꯥꯔꯛꯂꯤ ꯃꯥ ꯄꯨꯔꯒ ꯆꯠꯄ ꯄꯥꯝꯗ꯭ꯔꯤ ꯑꯗꯨꯅ
naha oiriba I khengliba mi oina pami nangi pabung shu hingja hongnaba nangi nasadagi I mari khara pirau haidan hairi adudagi ai isasi wakhal amata taakidri huta thang pairiga lengadabagi tawramliba sisu ai khangsadi haidan khumai ise yaimana makhuta matomta lengadabagi tawrambado ai khoina I thokjingaida thengnaba oibana I makti thokhawtri thang da su khara maya thawba watba thang oirambagi su I thokhawdaba madugi matung imana bobok hoigi manaki maibado kawki maiba laklaba matungda hairi yumda phamsenaba anaba kuina leibase lai fataba illi pabungi thawaina mapal thoklaga leirabasu magi sibagi matam yaudribanina angang singa numidang mapal thokpada agia khang thengnagani wara suwana khanglo matam kharadi adumak tawkhigani adubu amaibaduna asumna thengnadanaba lai khoiramge haidana khorambiram masidagi kharadi phare haidana tawraga amuksu hekta akia khang shumamde thengnai ai khoi yamna kijaki yamna wana laiki nongmana yumgi maise pulap ai khoigi yum khaktang ahingda mut madudagi yum manungda maram chadana akiba khonjel taba taw idom sakaka ai khoigi sagai oibana makhoina lining thau ipa hana thamairaba matungda yumda akiba kaya tahwalakpana ai khoi tummasu pulap tum sari pulap sai laire pulap na laire tawraga laiki pabungna kuina narakpana maiba yengnaba selsu imana yamna pamuraki doctor chatnaba paisa phauba yamna waki lai khoram labasu adum numit kharani lairaga hekta hogpa asumna wana lairaklaba matung aina college first semester karakpada ai khoigi pabungna madi kuina hingani thajadri isa amate luhongba uningi haidana haibadagi imana isa ahalse luhongnaba magi khangna jaba mi laibra hangbadagi mamai thangda mahakna su asengba hairakpadagi nipa mayom maduda su satuna haijaru matamda yabiraktuna haina singnaduna pabung lairingaida luhongbiki ise ahalna luhongba tha ahum surakpada ai khoi pabung ai khoi mayambu thadoktuna lairam lenda tinkai adu akiya khangdi aduna shiloi banati pabung laikhidraba matung sahi ani hairakpada ise yaima magi khangna jari bani pa adu da sienki imana shauraduna tha khara lairaga lohongnaba matam hek lepsil ise yaima gi lohongba numitta kuja yabagi dan thadabada pochem tawraga phi macha amada karino khangdaba pot ama yauramki hai poto mana karino khangdabagi kaishum khaluba tawdana masi amada thamjenba jana kona imada hanglage haidana khallaga aduga makhoi thengsi lakpagi ngehak tum tharaba matungda luhongba numittugini ko ise yai masi angaubi amagum ayumda thinbiyo noida leiba siyamna kire haidana koirau lauraga yamna kappi hai ipa mayumgi mi singduna karino tawriba sibu kaidoraba jana haidana makhoi si wakhal lana khanaba jana angawi oiraba jala haidana makhoi si ahingduda kanasu tumdabida ise yaimado pharaga thammi hai adudagi ise yaimagi manem buktuna moigi mari mata laimin uba ngambi amaibi amada phone tawduna hangki adudagi amaibi aduna laklaga yengloba matamda asumna hairakhiram mause nipa mayumda laiba ngamdana bagi damakta magi sagaina taigi mina pochem tawbiraklei khoraki ina lai saba haibaduni angawbi hairaga mayumda halaklaga lainaba pochem tawbiraklei hayen hairakhi adudagidi maibi adu luhongbagi mangani sakawba laki mahakna misakto khangdokpige haidana maibi do aikhoigi mangolda hamlaga mi arak pa yengba horaki adudagidi mahakna aikhoi kakagi nipi idom sada yamna munna yenglaga laiki aikhoi su khangi idom sana fattaba hanadagi su tawraklabanina
ꯃꯥꯅ ꯇꯧꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏ, ꯏꯗꯣꯝꯆꯥ ꯃꯥꯁꯨ ꯁꯥꯒꯩꯒꯤ ꯃꯧꯅꯤ, ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯁꯨꯝ ꯇꯧꯔꯛꯂꯤꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯤ, ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯁꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯨꯔꯨꯝꯐꯝ ꯊꯣꯛꯄ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯃꯈꯣꯏꯗ ꯄꯣꯠꯁꯦꯝ ꯑꯃꯨꯛ ꯍꯟꯇꯣꯛ ꯍꯟꯖꯤꯟ ꯇꯧꯗꯕꯤꯗ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 5-6ꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥꯗꯣ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅꯔ ꯈꯪꯗꯦ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯣꯄꯔꯦꯁꯟ 3ꯂꯛ ꯇꯧꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯔꯥꯏꯕꯛ ꯐꯕꯅ ꯍꯤꯡꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯅꯥꯔꯨꯕꯗꯒꯤ ꯏꯗꯣꯝꯆꯥꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯁꯥꯒꯩ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯐꯪꯖꯈꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ, ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ, ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕꯅꯤ, ꯄꯨꯟꯁꯤꯗ ꯀꯅꯥꯒꯤꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯈꯤ꯫